Indo-Myanmar border town oriba Moreh kuki khulai paiba singna mafam kayada combined security force ki madhakta ambush satharakpada Manipur police ki special commando ki personnel mari BSF ki jawan ahum asopan nangkre asopa singi manungda commando personnel mari aduga BSF ki jawan ama Imphal da helicopter na puraktuna hauze RIMS hospital da laikanari ambush sing adu ngasi ayo pung 6:30 taba duaida Moreh ki tungan ba mafam singda chatharakibani Impact News na fangba pauda Moreh town ki manung chanba kanan veng sabang phai amadi S Mozol na chingba mafam singda Manipur Police Commando BSF amadi atopa security force ki apunba kangbu mana ROP chalingay da ambush sing adu chatharakibani kuki khulai paibani chingnaba sing aduna RPG local met bomb yauna afaba makhalgi nongmai sizinaduna maikai khangdana combined security force sing da khutharakibani Combined Security Force nasu kuki khulai paibani chingnabasing adugi mathakta khud handuna akanba mongda khuthoknaki hauji fawba nakal anigi marakta khuthoknari thaudo aduda kuki khulai paibasingi marakta su misimina amadi aso apanba nanglamba yabagi chingnaba lei haina pawgi likhul amana hairi Amoromda ngasi ayo anganbadagi chatharakhiba ambush adugi makha tarakpo oina Moreh gi sensitive oiba mafam singda ahenba Manipur Police Commando sing changsin kre hairi mara asida ambush asiga mari leinaba oigani haina chingnaba afaba makhalgi khulai paiba kukilon ngangba singna commando tamna nongmai amadi bomb kapsinbagi video kaya social media da viral oirakli Panbay abadi mamang chahi December tang kuntra amadi kuntra mathoida kuki khulai paiba singna Moreh da mathau tawriba special commando ki kangbu da ambush tawrakpada commando manga asopan nangkhibagi thodok leikrabani